ꯃꯤ ꯈꯨꯗꯤꯡꯃꯛ ꯑꯍꯦꯟꯕ ꯄꯥꯝꯗꯕ, ꯑꯍꯥꯎꯕꯕꯨ ꯆꯥꯅꯤꯡꯗꯕ, ꯅꯨꯡꯉꯥꯏꯅ ꯂꯩꯅꯤꯡꯗꯕ, ꯐꯖꯕꯗ ꯉꯥꯎꯗꯕ ꯀꯅꯥꯕꯨ ꯂꯩꯕꯒꯦꯅꯦ? ꯅꯨꯡꯁꯤꯕ ꯑꯃꯅ ꯃꯤꯔꯥꯏꯔꯝꯂꯕ ꯃꯇꯝꯗ ꯃꯥꯕꯨ ꯑꯍꯦꯟꯕ ꯄꯥꯝꯕ ꯑꯃꯅꯤ ꯍꯥꯏꯔꯤꯕꯗꯣ ꯂꯥꯟꯒꯅꯤ꯫ ꯀꯥꯏꯅꯕ ꯌꯥꯅꯔꯛꯇꯕ ꯍꯥꯏꯕꯁꯦ ꯊꯃꯣꯏ ꯃꯁꯛ ꯈꯪꯅꯗꯕ ꯑꯃꯗꯤ ꯋꯥꯈꯜ ꯆꯥꯅꯔꯛꯇꯕꯗꯒꯤꯅꯤ꯫ ꯅꯪꯁꯨ ꯀꯅꯥꯒꯨꯝꯕ ꯑꯃꯒꯤ ꯃꯐꯝꯗ ꯑꯍꯦꯟꯕ ꯄꯥꯝꯕ ꯑꯃꯅꯤ ꯈꯜꯂꯝꯕ ꯌꯥꯏ꯫ ꯑꯩꯁꯨ ꯀꯅꯥꯒꯨꯝꯕ ꯑꯃꯒꯤ ꯃꯐꯝꯗ ꯑꯍꯦꯟꯕꯗ ꯊꯤꯕ ꯑꯃꯅꯤ ꯍꯥꯏꯅ ꯅꯤꯡꯂꯝꯕꯁꯨ ꯌꯥꯏ꯫ ꯑꯗꯨꯕꯨ ꯃꯥꯗꯣ ꯑꯍꯦꯟꯕ ꯄꯥꯝꯕꯗ ꯉꯥꯛꯇ ꯈꯟꯕꯗꯤ ꯂꯥꯟꯒꯅꯤ꯫ ꯋꯥꯈꯜ ꯆꯥꯅꯔꯛꯇꯕ, ꯄꯨꯛꯆꯦꯜ ꯇꯤꯟꯅꯔꯛꯇꯕ ꯃꯤꯗꯨꯒ ꯀꯔꯝꯅ ꯁꯥꯡꯂꯕ ꯈꯨꯗꯣꯡ ꯊꯤꯕꯅꯇ ꯊꯜꯂꯕ ꯄꯨꯟꯁꯤ ꯂꯝꯕꯤꯁꯤꯗ ꯆꯠꯃꯤꯟꯅꯒꯅꯤ? ꯋꯥꯈꯜ ꯆꯥꯟꯅꯕ, ꯊꯃꯣꯏ ꯃꯁꯛ ꯈꯪꯕ ꯑꯃ ꯊꯤꯕ ꯇꯥꯕꯅꯤ꯫ ꯑꯩꯒꯤ ꯅꯨꯡꯉꯥꯏꯅꯕꯗꯤ ꯏꯁꯥꯅ ꯁꯤꯟꯖꯒꯗꯕꯅꯤ, ꯆꯨꯝꯗ꯭ꯔꯕꯅꯤ ꯍꯥꯏꯁꯤꯕꯣ?